ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯨꯡꯗꯣꯡꯕꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯕꯤ ꯑꯝꯕꯤꯀꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯣꯡꯂꯛꯂꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯌꯥꯝꯗ ꯎ ꯆꯥꯔ ꯂꯦꯝꯅ ꯌꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯝꯕꯤꯀꯥ ꯂꯥꯏꯁ꯭ꯔꯝꯒ ꯇꯦꯡꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯃꯤꯡ ꯂꯩꯐꯝꯒ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯒꯤ ꯃꯤꯡ ꯑꯝꯕꯤꯀꯥ ꯂꯥꯏꯁ꯭ꯔꯝ, ꯑꯩꯒꯤ ꯃꯥꯒꯤ ꯃꯤꯡꯅ ꯑꯅꯤꯇꯥ, ꯑꯩ ꯏꯊꯟꯗ ꯄꯣꯛꯏ꯫ ꯑꯝꯕꯤꯀꯥ ꯂꯥꯏꯁ꯭ꯔꯝꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯆꯍꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯧꯕꯤꯔꯛꯄ? ꯑꯩꯅ ꯎꯆꯥꯔꯥ ꯁꯦꯝꯕ ꯍꯧꯔꯛꯄꯁꯦ ꯀꯣꯚꯤꯗ-19 ꯀꯣꯚꯤꯗ ꯐꯥꯔꯁ ꯋꯦꯕꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯣꯛꯁꯤꯖꯦꯟꯁꯤ ꯎꯗꯒꯤ ꯄꯨꯊꯣꯔꯛꯄ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯑꯣꯛꯁꯤꯖꯦꯟꯁꯤ ꯎ ꯆꯥꯔꯥ ꯃꯌꯥꯝ ꯊꯥꯔꯒꯗꯤ ꯑꯣꯛꯁꯤꯖꯦꯟꯁꯤ ꯃꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯆꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯎ ꯆꯥꯔꯥ ꯃꯌꯥꯝꯁꯦ ꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯒꯤ ꯀꯣꯚꯤꯗ ꯐꯥꯔꯁ ꯋꯦꯕꯁꯤꯗꯒꯤ ꯑꯩꯅ ꯎ ꯆꯥꯔꯥ ꯁꯦꯝꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯎ ꯆꯥꯔ ꯁꯦꯝꯕꯁꯦ ꯑꯗꯨ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦꯀꯣ꯫ ꯑꯗꯣ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯛꯄꯁꯦ ꯍꯥꯏꯗꯤ ꯍꯧꯔꯛꯄꯗ ꯎ ꯆꯥꯔꯁꯦ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯂꯧꯕꯤꯒꯦ? ꯑꯗꯣ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯍꯥꯏꯗꯤ ꯃꯤꯅ ꯄꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯃꯥꯏꯅ ꯐꯥꯎꯔꯛꯏꯅꯣ? ꯑꯗꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ꯫ ꯑꯩꯅ ꯎ ꯆꯥꯔꯥ ꯁꯦꯝꯕ ꯍꯧꯔꯛꯄꯁꯦ ꯎ ꯆꯥꯔꯥꯁꯦ ꯁꯦꯝꯕꯁꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯤꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯎ ꯄꯥꯝꯕꯤꯁꯤꯡꯗꯒꯤ ꯎ ꯃꯔꯨ ꯄꯥꯜꯂꯒ ꯂꯩꯕꯁꯦ ꯁꯤꯁꯦ ꯑꯩꯅ ꯍꯦꯛꯄ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯎ ꯃꯔꯨ ꯊꯤꯕ ꯆꯠꯂꯒ ꯑꯗꯨꯒꯤ ꯎ ꯃꯔꯨꯁꯤꯡꯗꯨꯗꯒꯤ ꯆꯥꯔꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯦꯝꯃꯛꯄꯅꯤ꯫ ꯑꯗꯣ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯦ ꯍꯥꯏ, ꯑꯗꯣ ꯁ꯭ꯀꯨꯜ ꯆꯠꯄꯒ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯎ ꯆꯥꯔ ꯁꯦꯝꯕꯒꯒꯤ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ? ꯎ ꯆꯥꯔꯥ ꯁꯦꯝꯕ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯑꯗꯨꯝ ꯑꯩ ꯍꯧꯒꯠꯂꯒ ꯎ ꯆꯥꯔꯥꯁꯦ ꯏꯁꯤꯡ ꯆꯥꯏꯊꯣꯛꯑꯝꯃꯒꯅꯦ ꯁ꯭ꯀꯨꯜꯁꯦ ꯆꯠꯂꯅꯤ, ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯑꯩꯁꯦ ꯎ ꯆꯥꯔꯥ ꯁꯦꯝꯕꯁꯦ ꯎ ꯆꯥꯔꯥꯁꯦ ꯏꯁꯤꯡ ꯆꯥꯏꯊꯣꯛꯑꯒ ꯑꯩꯒꯤ ꯅꯨꯡꯗꯥꯡꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯎ ꯆꯥꯔꯥꯁꯤꯡꯁꯦ ꯁꯦꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯌꯥꯝ ꯐꯩꯀꯣ, ꯍꯥꯏꯗꯤ ꯎ ꯆꯥꯔ ꯁꯦꯝꯕ ꯈꯛꯅꯁꯨ ꯌꯥꯗꯦ, ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯄꯥꯕꯤꯒꯗꯕꯅꯦꯕꯀꯣ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯄꯤꯕꯁꯤꯁꯨ ꯌꯥꯝ ꯐꯩ꯫ ꯑꯗꯣ ꯑꯝꯕꯤꯀꯥꯅ ꯊꯥꯕꯤꯈꯤꯕ ꯎ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯕꯤꯕ꯭ꯔꯥ? ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯊꯥꯔꯛꯂꯤꯕ ꯎꯁꯤꯡꯁꯦ ꯁꯤꯗ ꯑꯩꯅ ꯎꯖꯕꯗꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯍꯤꯡꯉꯦ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯎ ꯊꯥꯔꯝꯕ ꯖꯒꯥꯁꯤꯗ ꯁꯟ ꯄꯨꯟꯁꯤꯟꯕꯤꯔꯝꯕ ꯃꯈꯣꯡꯗ, ꯑꯗꯒꯤ ꯁꯟꯅ ꯆꯥꯊꯣꯛꯄꯤꯔꯝꯕ, ꯑꯗꯨꯒ ꯂꯧ ꯌꯩꯔꯒ ꯆꯔꯨꯅ ꯅꯟꯖꯜꯂꯒ ꯊꯝꯕꯤꯔꯝꯕꯁꯤꯅ ꯁꯤꯗꯁꯨ ꯎ ꯆꯥꯔꯥ ꯁꯤꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ, ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯑꯩꯅ ꯎꯖꯕꯗꯗꯤ ꯂꯣꯏꯅꯃꯛ ꯍꯤꯡꯉꯤ ꯍꯥꯏꯒꯅꯤ꯫ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯀꯩꯀꯩ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯁꯤꯁꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯄꯥꯎ ꯇꯝꯕꯤꯔꯝꯃꯣ꯫ ꯍꯧꯖꯤꯛꯐꯥꯎ ꯆꯥꯔꯥ ꯁꯦꯝꯕꯒꯤ ꯆꯠꯊꯔꯛꯂꯤꯕꯁꯤꯗꯅꯦ ꯑꯩꯅ ꯌꯥꯝ ꯋꯥꯈꯤꯕꯁꯦ, ꯑꯩꯅ ꯆꯥꯔꯥꯁꯦ ꯁꯦꯝꯕ ꯍꯧꯔꯛꯄꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯤꯕꯦꯛ ꯍꯥꯏꯇꯥꯔꯦꯀꯣ, ꯆꯥꯔꯥ ꯁꯦꯝꯅꯕ ꯄꯣꯂꯤꯕꯦꯛꯁꯦ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯕꯁꯤꯗ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯂꯒ ꯃꯌꯥꯝꯅꯗꯤ ꯐꯠꯇ꯭ꯔꯦꯅ ꯍꯨꯟꯆꯦꯛꯑꯝꯃꯒ ꯊꯝꯃꯝꯃꯕ ꯕꯣꯇꯜ ꯑꯗꯒꯤ ꯗꯤꯁꯄꯣꯒꯨꯝꯕꯁꯦ ꯈꯨꯜꯂꯦ, ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯨꯝꯕꯁꯤꯗ ꯆꯥꯔꯥ ꯃꯔꯨꯁꯤꯡꯁꯦ ꯊꯥꯔꯒ ꯁꯤꯗꯒꯤ ꯆꯥꯔꯥ ꯁꯦꯝꯕ, ꯑꯗꯨꯒ ꯃꯔꯨ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒ ꯊꯥꯕꯗꯤ ꯌꯥꯝ ꯊꯥꯅꯤꯡꯕ, ꯑꯗꯣ ꯃꯔꯨꯒꯨꯝꯕ ꯂꯩꯁꯦ ꯂꯩꯕꯗꯤ ꯉꯝꯃꯛꯇ꯭ꯔꯕꯅꯤꯅ ꯂꯝꯕꯤꯗ ꯍꯧꯕ ꯎ ꯋꯥꯁꯤꯡꯗꯒꯤ ꯃꯔꯨ ꯊꯤꯕ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯃꯔꯨꯁꯤꯡꯗ ꯆꯥꯔꯥ ꯁꯦꯝꯃꯒ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯐꯥꯎ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯠꯊꯔꯛꯄꯁꯤꯗ ꯂꯝꯕꯤꯗ ꯑꯩꯅ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕ ꯇꯥꯔꯒ ꯂꯩꯕꯁꯦ, ꯄ꯭ꯂꯥꯁꯇꯤꯛꯇꯒꯤ ꯑꯌꯥꯝꯕꯅ ꯄꯣꯂꯨꯁꯟꯒꯨꯝꯕꯁꯨ ꯊꯣꯛꯑꯦꯅ, ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯟꯗꯛ ꯀꯦꯝꯄꯦꯟ ꯑꯃ ꯆꯠꯂꯦꯕ, ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯝꯄꯦꯟ ꯑꯃ, ꯑꯗꯨꯒꯤ ꯁꯤ ꯀꯦꯝꯄꯦꯟ ꯆꯠꯄ ꯀꯥꯟꯁꯤꯗ ꯂꯝꯕꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯈꯨꯟꯕ ꯆꯠꯄꯁꯦ ꯁꯤꯗ ꯃꯌꯥꯝꯅ ꯍꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯏꯀꯣ, ꯅꯪ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦꯅ, ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯅꯣꯛꯅꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ, ꯑꯁꯤꯗꯁꯨ ꯄ꯭ꯂꯥꯁꯇꯤꯛ ꯄꯩꯁꯜꯂꯒ ꯂꯩꯍꯧꯕꯅꯤ ꯍꯥꯏꯔꯛꯄꯒꯨꯝꯕ, ꯑꯗꯒꯤ ꯅꯪꯅ ꯈꯨꯜꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯈꯨꯟꯕ ꯆꯠꯂꯤꯁꯦ ꯄꯩꯁꯥ ꯀꯌꯥꯝ ꯂꯥꯛꯀꯦ, ꯊꯥꯗ ꯏꯟꯀꯝ ꯀꯌꯥꯝ ꯂꯩ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯛꯑꯦ꯫ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏꯗꯣ ꯑꯐꯕꯔꯣꯝꯗ ꯈꯟꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯕ꯫ ꯑꯩꯅ ꯍꯟꯗꯛ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯝꯄꯦꯟ ꯆꯠꯈꯤꯕꯁꯦ ꯁꯤꯒꯤꯁꯤꯗ ꯃꯐꯝ ꯑꯌꯥꯝꯕꯗ ꯄꯤꯛꯅꯤꯛ ꯂꯥꯛꯑꯒ ꯆꯥꯕꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯌꯥꯝꯕꯁꯦ ꯄꯩꯁꯜꯂꯒ ꯊꯝꯃꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤꯕ, ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯃꯌꯥꯝꯅ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕꯁꯦ ꯄꯩꯁꯜꯂꯒ ꯊꯝꯃꯅꯤ, ꯁꯤꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯣꯏꯅꯤꯀꯣ, ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯄꯤꯛꯅꯤꯛ ꯂꯥꯛꯑꯒ ꯄꯩꯁꯟꯕꯤꯔꯝꯕ, ꯑꯗꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯂꯪꯁꯦꯛꯑꯝꯕꯗꯣ, ꯁꯤꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝ ꯃꯥꯡꯖꯕ ꯃꯌꯥꯝ ꯄꯤꯔꯤꯅꯦꯕ, ꯑꯗꯨꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯂꯪꯁꯦꯛꯑꯝꯃꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯄꯩꯁꯟꯗꯨꯅ ꯊꯝꯅꯕ ꯗꯁꯕꯤꯟ ꯑꯃꯃꯝꯒꯨꯝꯕ ꯈꯤꯜꯍꯟꯅꯤꯡꯕ꯫
ꯑꯝꯕ꯭ꯔꯤꯀꯥ ꯂꯥꯏꯁ꯭ꯔꯝꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯧꯕꯤꯔꯛꯂꯕꯗꯤ ꯃꯍꯥꯛꯅ ꯃꯥꯡꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤ ꯃꯪꯐꯥꯎꯅꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯁꯨ ꯊꯝꯍꯧꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯎꯗꯝꯖꯔꯤꯕ ꯃꯥꯂꯦꯝ ꯂꯩꯃ ꯂꯥꯏꯁꯣꯝ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯌꯨꯅꯤꯠ